ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ ꯀꯨꯟꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯔꯥꯡ ꯍꯥꯟꯅ ꯑꯁꯤ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯤ ꯁꯦꯝꯗꯣꯛꯀꯗꯕ ꯑꯃꯁꯨꯡ ꯏꯕ ꯂꯣꯏꯁꯤꯟꯗꯕ ꯀꯌꯥꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯄ ꯉꯝꯖꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯔꯒꯅꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯔꯦꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯎꯕꯗ ꯀꯞꯆꯔꯝꯃꯤ꯫ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯊꯧꯖꯥꯜ ꯂꯥꯟꯕꯨ ꯀꯨꯕꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯥꯎꯔꯦꯟ ꯁꯥꯃꯨꯃꯩ ꯄꯥꯛꯆꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯅ ꯈꯣꯏꯗꯥꯖꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯃꯍꯥꯛꯅ ꯁꯥꯃꯨꯃꯩ ꯄꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯉꯧꯇꯣꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯍꯨꯔꯥꯜꯂꯒꯦ, ꯇꯧꯗ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯕꯨ ꯂꯥꯟ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯉꯧꯇꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯂꯃꯟ ꯆꯞ ꯆꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯞꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯍꯣꯡꯗ꯭ꯔꯤ꯫ ꯃꯪꯒꯤꯁꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯐꯠꯇꯕ ꯀꯌꯥ ꯃꯍꯩ ꯀꯌꯥ ꯑꯣꯏꯅ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯂꯩꯋꯥ ꯇꯤꯟꯋꯥ ꯂꯣꯏꯅꯃꯛ ꯍꯩꯖꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥ ꯁꯪꯗꯨꯅ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯃꯥꯏꯔꯦꯟ ꯑꯃꯗ ꯊꯥꯡꯅ ꯇꯨꯕꯠ ꯃꯌꯥꯏ ꯈꯥꯏꯔꯒ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯄꯥꯡꯂꯤꯕ ꯁꯤꯟꯊꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯤꯗꯦꯝ ꯂꯥꯛꯄ, ꯀꯩꯔꯥꯎ ꯂꯥꯛꯄ, ꯈꯩꯖꯤꯡ ꯂꯥꯛꯄ, ꯅꯥꯎꯊꯦꯝ ꯂꯥꯛꯄ, ꯏꯔꯦꯜ ꯂꯥꯛꯄ, ꯎꯇꯝ ꯂꯥꯛꯄ, ꯎꯃ ꯂꯥꯛꯄ, ꯀꯣꯟꯖꯦꯡ ꯂꯥꯛꯄ, ꯇꯨꯕꯤ ꯂꯥꯛꯄ ꯁꯨꯅꯕ ꯌꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏ ꯑꯐꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯠꯇꯕ ꯊꯕꯛ ꯇꯧ ꯍꯥꯏꯕꯗ ꯏꯟꯁꯤꯟꯕꯗ ꯈꯛ ꯌꯥꯕ ꯅꯠꯇꯦ꯫ ꯑꯉꯧꯇꯣꯟ ꯃꯍꯥꯛꯀꯤ ꯈꯪꯖꯕ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯔꯦꯟꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯩ ꯌꯥꯜꯂꯝꯗꯦ, ꯃꯥꯏꯁꯨ ꯄꯥꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯥꯎꯔꯦꯟꯅꯅꯤ꯫ ꯆꯥꯎꯔꯦꯟꯕꯨ ꯍꯥꯠꯂꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯔꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯪꯕꯟ ꯊꯥ ꯂꯣꯏꯗꯨꯅ ꯃꯦꯔꯥ ꯊꯥꯆꯠ ꯍꯧꯔꯛꯏ꯫ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯦꯔꯥ ꯆꯥꯎꯔꯦꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯅꯤꯒꯤ ꯆꯤꯡꯕꯤ ꯆꯦꯡꯕꯥ ꯍꯩꯅꯕ ꯊꯧꯁꯤꯟ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯅ ꯑꯊꯦꯟꯄꯣꯠ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯑꯉꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤꯕꯤ ꯁꯅꯔꯦꯝꯕꯤꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯎꯔꯤ꯫ ꯎꯆꯤꯜ ꯅꯥꯆꯤꯟꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯥꯗ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯤ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯆꯥꯎꯔꯦꯟ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯤꯝꯕꯥꯜꯗꯤ ꯀꯥꯡꯊꯣꯛꯂꯝꯗꯦ꯫ ꯃꯦꯔꯥ ꯊꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯟꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯃꯃꯥ ꯃꯗꯧꯁꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅ ꯃꯌꯥꯝꯕ, ꯇꯝꯅ ꯃꯅꯥꯎ, ꯆꯤꯡꯗ ꯂꯩꯈꯤꯕ ꯃꯌꯥꯝꯕꯒꯤ ꯇꯝꯗ ꯂꯩꯍꯧꯕ ꯃꯅꯥꯎꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯂꯤꯄꯨꯟꯕꯨ ꯆꯦꯠꯅ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯔꯦꯟ ꯊꯋꯥꯏ ꯌꯥꯎꯅ ꯃꯦꯔꯥ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯟꯕ ꯍꯧꯔꯛꯏ꯫ ꯆꯥꯎꯔꯦꯟ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ꯫ ꯍꯦ ꯃꯦꯔꯥ ꯊꯥ, ꯊꯥꯆꯠ ꯅꯪꯒꯤ ꯂꯪꯒꯣꯏ ꯂꯪꯗꯥꯏꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯂꯤꯄꯨꯟꯕꯨ ꯆꯦꯠꯅ ꯄꯨꯟꯕ ꯊꯥꯅꯤꯗꯣ꯫ ꯆꯤꯡꯗ ꯂꯩꯈꯤꯕ ꯏꯌꯥꯝꯕꯕꯨ ꯇꯝꯗ ꯂꯩꯕ ꯃꯅꯥꯎ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ꯫ ꯍꯦ ꯃꯦꯔꯥ ꯊꯥꯎꯃꯩ, ꯅꯪꯕꯨꯅ ꯑꯁꯨꯝꯅ ꯁꯩꯊꯥꯖꯈꯤ꯫ ꯍꯥ ꯅꯨꯡꯈꯥꯡ ꯍꯂꯥꯕ, ꯌꯥꯕꯤꯉꯧ ꯄꯤꯃꯥꯕ, ꯁꯤꯡꯎ ꯀꯣꯔꯧ ꯑꯏꯪꯕ, ꯋꯥꯡꯕ ꯅꯤꯡꯊꯧ ꯄꯥꯝꯖꯨꯝꯕ, ꯆꯤꯡꯉꯨ ꯅꯪꯅ ꯀꯣꯔꯧ ꯃꯍꯥꯛꯄꯨ ꯐꯦꯟꯊꯥꯕꯤꯌꯨ꯫ ꯅꯣꯡꯗꯣꯜ ꯃꯉꯥꯜꯕꯨ ꯁꯝꯊꯕꯤꯌꯨ, ꯀꯥꯏꯊꯕꯤꯌꯨ꯫ ꯑꯃꯝ ꯂꯩꯃ ꯆꯪꯈ꯭ꯔꯣ, ꯃꯉꯥꯜ ꯂꯩꯃ ꯊꯣꯔꯛꯂꯣ꯫ ꯄꯥꯟꯒꯤ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯣ, ꯑꯍꯤꯡꯒꯤ ꯑꯉꯥꯟꯕ ꯊꯣꯔꯛꯂꯣ꯫ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯃꯈꯩꯅ ꯃꯦꯔꯥ ꯃꯩꯗ ꯂꯣꯡꯈ꯭ꯔꯣ꯫ ꯃꯤ ꯃꯔꯨ ꯂꯥꯏ ꯃꯔꯨ ꯀꯤꯕꯤꯛꯅ ꯃꯦꯔꯥ ꯃꯩꯗ ꯆꯥꯛꯊꯣꯛꯂꯣ꯫
ꯑꯁꯨꯝꯅ ꯆꯥꯎꯔꯦꯅ ꯍꯥꯏꯔꯒ ꯃꯦꯔꯥ ꯊꯧꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯂꯩꯔꯥꯡ ꯃꯥꯕꯨ ꯁꯅꯔꯦꯝꯕꯤꯒꯤ ꯅꯥꯞꯄꯗ ꯃꯄꯥꯅ ꯆꯤꯟꯕꯤꯗꯨꯅ ꯁꯅꯔꯦꯝꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯣꯛꯈꯤꯕ꯫ ꯊꯕꯥꯁꯨ ꯅꯨꯃꯤꯠ ꯊꯥꯔꯝꯂꯦ ꯑꯃꯥꯏꯕꯤꯅ ꯀꯨꯏꯔꯔꯣꯏ ꯑꯉꯥꯡ ꯅꯋꯥ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯀꯞ ꯇꯝꯂꯛꯀꯗꯕ꯫ ꯃꯥꯏꯕꯤꯅꯗꯤ ꯇꯠꯇꯅ ꯍꯥꯏ, ꯅꯪꯒꯤ ꯍꯣꯜꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤ ꯌꯦꯠꯇ ꯍꯣꯜꯂꯤ, ꯁꯣꯏꯗꯅ ꯄꯣꯛꯀꯗꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯕꯥ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯕ ꯐꯪꯂꯅꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯅꯨꯄꯥ ꯑꯃ ꯃꯈꯥ ꯇꯥꯔꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯉꯥꯏꯔꯦ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯀꯗꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯃꯁꯥꯗ ꯍꯩ ꯃꯦꯠꯄ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯍꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯇꯣꯟ ꯇꯪꯕ ꯐꯪꯕ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯣꯏꯕꯅ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯁꯨ ꯁꯤꯂꯪꯕ ꯆꯠꯄꯅꯤꯅ ꯆꯥꯎꯔꯦꯟꯗ ꯍꯩ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧꯏ꯫ ꯊꯕꯥ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯍꯩꯔꯥꯡ ꯂꯩꯔꯨꯒꯦ, ꯍꯩ ꯑꯁꯤ ꯆꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯇꯥꯔꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯩ ꯂꯩꯔꯨꯒꯦ, ꯃꯇꯝꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯟ ꯑꯗꯨ ꯃꯅꯤꯡꯗ ꯍꯦꯟꯇꯥꯛ ꯁꯨꯔꯤ꯫ ꯆꯥꯎꯔꯦꯟ ꯍꯦꯟꯇꯥꯛ ꯁꯨꯕ ꯌꯥꯝꯅ ꯍꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯥꯅ, ꯕꯥꯕꯥ, ꯑꯩ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ, ꯍꯩ ꯆꯥꯅꯤꯡꯉꯤ, ꯉꯁꯤꯗꯤ ꯍꯩ ꯌꯥꯝ ꯆꯥꯅꯤꯡꯉꯤ, ꯍꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯪꯅꯕ ꯏꯆꯦ ꯏꯅꯦꯝꯁꯤꯡꯗ ꯍꯪꯕꯁꯨ ꯏꯀꯥꯏ, ꯂꯧꯃꯜ ꯂꯥꯛꯃꯜꯂꯤ ꯑꯁꯤ ꯍꯥꯏꯈꯤꯅꯤꯌꯦ, ꯏꯀꯥꯏꯖꯩ, ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯕꯥꯕꯥ꯫ ꯆꯥꯎꯔꯦꯟꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯝꯍꯜ ꯂꯩꯖꯔꯝꯂꯕꯗꯤ ꯃꯅꯤ ꯃꯃꯧ ꯑꯁꯤ ꯋꯥ ꯇꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯅꯦꯝꯅ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯝꯒꯗꯕꯅꯤ꯫ ꯉꯁꯤ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯧꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯔꯥꯝ ꯈꯨꯔꯥꯡꯕ ꯑꯗꯨ ꯄꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯆꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯁꯨ ꯌꯥꯔꯤ꯫ ꯊꯕꯥ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯔꯦꯝꯕꯤꯅ, ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯗꯣ, ꯅꯪ ꯅꯊꯟꯇ ꯆꯠꯀꯅꯨꯋꯣ, ꯑꯩ ꯄꯥꯈꯠꯂꯦ ꯏꯃꯥ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ꯫ ꯊꯕꯥꯅ, ꯁꯅꯔꯦꯝꯕꯤ, ꯃꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤꯌꯦ, ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯀꯦ, ꯍꯩꯇꯨꯞ ꯂꯥꯂꯨ ꯂꯩꯔꯛꯀꯦ꯫ ꯁꯅꯔꯦꯝꯕꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯃꯤ꯫ ꯊꯕꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯅꯩ꯫ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯕꯗ ꯆꯥꯎꯔꯦꯟꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯄꯨꯅ ꯊꯦꯝꯕꯗꯒꯤ ꯁꯅꯔꯦꯝꯕꯤꯁꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ꯫ ꯊꯕꯥꯅ, ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯦ, ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯀꯗꯣꯏꯅꯦ, ꯗꯧꯗꯧꯒ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥꯅꯅꯦ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯗꯣꯏꯅꯦ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯕꯥ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯍꯩ ꯑꯃꯗꯤ ꯃꯆꯥꯒꯤ ꯉꯥꯃꯨꯛ ꯑꯗꯨ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯆꯠꯅꯗꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯥ ꯋꯥꯏ ꯁꯪꯉꯛꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯨꯡ ꯑꯃꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ꯫ ꯅꯨꯡꯉꯥꯏꯔꯛ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯤꯅ ꯄꯣꯛꯂꯤ꯫ ꯄꯦꯅꯥ ꯑꯉꯧꯇꯣꯟꯅ ꯁꯤꯟꯕ ꯊꯧꯁꯤꯜ ꯃꯥꯏ ꯄꯥꯛꯂꯤ꯫ ꯇꯥꯏꯕꯪ ꯅꯥꯎ ꯄꯨꯔꯤꯕ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯥꯎꯐꯝ ꯈꯣꯏꯔꯤ ꯂꯤꯁꯥꯡꯗ ꯂꯪ ꯑꯍꯤꯡꯕꯅ ꯈꯣꯏꯔꯤꯅ ꯐꯨꯝꯁꯥ ꯍꯤꯡꯊꯊꯠꯈ꯭ꯔꯦ꯫ ꯊꯕꯥ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯗ ꯑꯉꯧꯇꯣꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯣꯈꯥꯏꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯆꯤꯡꯒꯤ ꯃꯩ ꯑꯗꯨ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯈ꯭ꯔꯦ꯫ ꯃꯪꯒꯤꯁꯨ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯩ ꯆꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯇꯣꯞꯅ ꯐꯨꯝꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯄꯣꯠꯂꯣꯏꯕ ꯃꯃꯤꯠꯃꯛꯅ ꯎꯕ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯂꯥꯏ ꯐꯠꯇꯕ ꯍꯌꯥꯏꯅꯨꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯂꯩꯊꯧ ꯇꯤꯟꯊꯧ ꯊꯧꯔꯝ ꯇꯧꯕꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯧꯇꯣꯟ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯅꯤꯡꯂꯤꯕ ꯂꯃꯟ ꯑꯗꯨ ꯃꯈꯧ ꯄꯣꯡꯅ ꯈꯨꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯀꯦꯒꯦ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯅꯔꯦꯝꯕꯤ ꯃꯃꯥ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ
ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯁꯅꯔꯦꯝꯕꯤ ꯃꯃꯥ ꯀꯩꯅ ꯃꯩꯆꯥꯛꯅ ꯀꯞꯄꯗꯇ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯈꯤꯗꯦ꯫ ꯃꯗꯧ ꯆꯥꯎꯔꯦꯟꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯃꯧꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯧꯗꯣꯛꯅꯨꯡ ꯑꯃꯗ ꯈꯨꯗꯩ ꯊꯤꯗꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯎꯔꯦꯟ ꯌꯥꯝꯅ ꯅꯤꯡꯉꯝꯈꯤꯗꯦ꯫ ꯊꯕꯥꯕꯨ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯅꯣꯡꯃꯇ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯛꯈꯤꯗꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯃꯥ ꯀꯩꯅ ꯃꯩꯆꯥꯛꯅ "ꯏꯃꯥ, ꯏꯃꯥ, ꯀꯥꯏꯗꯅꯣ ꯏꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯗꯨꯃꯛ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ "ꯗꯧꯗꯧ, ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯣ, ꯑꯩꯒꯤ ꯏꯃꯥ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯗꯧꯗꯧ" ꯆꯥꯎꯔꯦꯟꯅ ꯄꯤꯛꯂꯤꯕ ꯃꯁꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯏꯁꯨꯇꯣꯝꯕꯤ, ꯄꯨꯄꯨ ꯂꯩꯔꯤꯕꯁꯤꯗꯤ ꯏꯁꯨꯒꯤ꯫ ꯅꯃꯥꯗꯤ ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯈꯤꯕꯅꯤ꯫ ꯏꯁꯨꯇꯣꯝꯕꯤ, ꯅꯃꯥꯅꯅꯦ ꯅꯪꯒꯤ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯗꯣꯏꯅꯤ." ꯁꯅꯔꯦꯝꯕꯤꯅ "ꯑꯗꯨ ꯄꯨꯄꯨ, ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦ? ꯅꯨꯡꯇꯤꯒꯤ ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯆꯠꯈꯤ ꯍꯥꯏ, ꯁꯨꯡꯍꯟꯗꯤ ꯍꯜꯂꯛꯇꯦ꯫ ꯃꯤꯠꯈꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗꯤ ꯂꯥꯏꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯗꯧꯗꯧ, ꯑꯩꯁꯨ ꯂꯥꯏꯒꯤ ꯗꯣꯂꯥꯏ ꯇꯣꯡꯅꯤꯡꯉꯤ꯫ ꯂꯥꯏꯒꯤ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯅꯤꯡꯉꯤ." ꯁꯅꯔꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯁꯨꯇꯣꯝꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ ꯇꯧꯍꯩꯗꯦ꯫ ꯂꯥꯏꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯏꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ꯫ ꯏꯁꯨꯒꯤ ꯏꯙꯧ ꯂꯩꯔꯤꯕꯁꯤꯗꯤ ꯏꯁꯨꯒꯤ ꯃꯃꯥꯗꯣ ꯏꯙꯧꯅ ꯄꯤꯒꯅꯤꯌꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯕꯥ, ꯅꯪꯕꯨ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯂꯩꯆꯤꯜ ꯄꯣꯡꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯅꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯟ ꯏꯉꯥꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯄꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯁꯅꯔꯦꯝꯕꯤꯅ ꯃꯄꯨꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯇꯩꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯙꯧ, ꯀꯞꯀꯅꯨ, ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ? ꯏꯙꯧ, ꯑꯩ 10 ꯆꯥꯛ ꯂꯥꯝꯃꯤ, ꯆꯔꯥ ꯋꯥꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯉꯥꯔꯧ ꯀꯗꯥꯏꯗ ꯊꯝꯂꯝꯒꯦ? ꯏꯙꯧ, ꯉꯥꯔꯧ ꯊꯝꯐꯝ ꯈꯪꯕ꯭ꯔꯥ?" ꯆꯥꯎꯔꯦꯟꯅ "ꯏꯁꯨꯇꯣꯝꯕꯤ, ꯏꯁꯨ ꯆꯥꯛ ꯂꯥꯝꯂꯕ? ꯏꯙꯧ ꯈꯪꯉꯤ꯫ ꯅꯪꯒꯤ ꯅꯃꯥꯅ ꯏꯁꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯔꯧ ꯊꯝꯂꯝꯕꯗꯣ꯫ ꯏꯙꯧꯒꯤ ꯁꯅꯔꯦꯝꯕꯤ, ꯏꯙꯧꯅ ꯏꯁꯨꯒꯤ ꯆꯥꯛ ꯆꯥꯅꯕ, ꯆꯔꯥ ꯋꯥꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯂꯥꯛꯑꯣ." ꯃꯁꯨ ꯃꯄꯨ ꯑꯅꯤ ꯑꯗꯨ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯃꯥꯒꯤ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯑꯁꯤꯗ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯇꯣꯞꯄ ꯃꯃꯧ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯁꯅꯔꯦꯝꯕꯤꯒꯤ ꯈꯜꯂꯒ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯊꯕꯥ ꯂꯩꯈꯤꯗꯕꯗ ꯑꯉꯧꯇꯣꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯅꯨꯡꯇꯤꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯈꯜꯂꯨꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯧꯇꯣꯟ ꯐꯨꯝꯂꯦꯟ ꯄꯥꯠꯇ ꯍꯧꯕ ꯍꯨꯛ ꯃꯇꯣꯟ 8 ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟꯗ ꯊꯣꯛꯄ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯄꯨꯡꯖꯥ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ, ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯕ, ꯏꯆꯤꯛ ꯆꯤꯛꯄ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯒꯣꯟ ꯑꯃ ꯄꯥꯏꯗꯨꯅ, ꯄꯩꯇꯨ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ, ꯆꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛ ꯑꯗꯨꯗ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯇꯧ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯍꯦꯛꯀꯦ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯐꯨꯝꯗꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃꯗ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯇꯧ ꯑꯗꯨ ꯂꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯅ ꯅꯦꯠꯂꯨꯔꯤ꯫ ꯍꯦꯛ ꯅꯦꯠꯂꯨꯕꯒ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯄꯨꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯄꯨꯊꯈꯤꯕꯒ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯄꯨꯊꯈꯤꯕ ꯃꯈꯣꯡ ꯑꯗꯨ ꯁꯥꯀꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯄꯟꯗꯨꯅ ꯂꯩꯕꯥꯛ ꯑꯣꯏ ꯏꯁꯤꯡ ꯑꯣꯏ ꯇꯧꯕ ꯄꯨꯊꯕꯤ ꯑꯗꯨꯗ ꯄꯨꯊꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯁꯥ ꯑꯗꯨ ꯃꯨꯛꯇꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯁꯥꯀꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯑꯁꯣꯡꯕ ꯆꯔꯣꯠ ꯍꯥꯕꯨꯡ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯂꯤꯜ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯉꯛꯏ꯫ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯐꯨꯝꯂꯦꯟ ꯄꯥꯠꯇ ꯂꯩꯕ ꯁꯛꯂꯣꯟ ꯌꯥꯝꯕ, ꯁꯩꯌꯣꯜ 109 ꯑꯣꯟꯕ ꯉꯝꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯐꯨꯝꯂꯦꯟ ꯄꯥꯠꯇ ꯁꯥꯠꯇꯣꯛꯇꯨꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯕ ꯊꯕꯛꯇ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯗꯨꯅ ꯂꯩꯕ ꯇꯝꯕ ꯅꯤꯄꯥ ꯑꯁꯤ ꯋꯥꯔꯛꯂꯒꯦ, ꯆꯤꯡꯉꯨ ꯃꯇꯤꯛ ꯈꯪꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯇꯪꯈꯥꯏꯅ ꯃꯤ ꯑꯣꯏ, ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯅ ꯂꯤꯜ ꯑꯣꯏꯗꯨꯅ ꯆꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯧꯇꯣꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯏꯕꯨꯙꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ ꯇꯥꯏꯕꯪ ꯑꯄꯪꯕ, ꯇꯥꯏꯕꯪ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯂꯤꯆꯠ ꯆꯠꯇꯕ, ꯑꯐꯕ ꯊꯕꯛꯇ ꯇꯨꯡ ꯊꯪꯕ,
ꯐꯠꯇꯕ ꯊꯕꯛꯇ ꯃꯥꯡ ꯊꯥꯕ ꯁꯤꯡꯎ ꯑꯩꯅ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯣꯛꯇꯥꯛ ꯑꯅꯤꯒꯤ ꯏꯔꯦꯜꯗ ꯌꯦꯡꯒꯣꯏ ꯇꯨꯔꯦꯜ ꯃꯔꯤꯜꯗꯒꯤ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧꯅꯗꯤ ꯍꯤ ꯊꯥꯔꯛ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯒꯤ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣꯏꯔꯛꯄꯕꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯪꯅ ꯁꯤꯡꯎ ꯑꯩꯕꯨ ꯁꯤꯡꯅꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦꯗꯣ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯅꯁꯥꯅ ꯅꯁꯥ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯖꯤꯡ ꯃꯥꯒꯤ ꯍꯔꯥꯎ ꯁꯛꯁꯦꯟ ꯇꯝꯂꯤꯉꯩꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯍꯨꯔꯒ ꯅꯪꯅ ꯑꯆꯨꯝꯕ ꯁꯛꯀꯅꯤ ꯈꯟꯈꯤꯕꯗꯣ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯑꯃꯥꯡꯕ ꯏꯗꯤ ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯏꯃꯨ ꯄꯟꯊꯦꯡꯅ ꯂꯣꯛꯇꯥꯛ ꯃꯥꯕꯨ ꯃꯥꯡꯍꯟꯈꯤꯕ ꯅꯩꯍꯟꯈꯤꯕ ꯈꯪꯒꯅꯤꯗꯣ ꯇꯝꯕ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯋꯥꯌꯦꯜ ꯊꯧꯗꯥꯕ ꯈꯣꯌꯨꯝ ꯑꯩꯅ ꯋꯥꯌꯦꯜꯂꯝꯒꯦ ꯂꯥꯟꯖꯗꯕꯤ ꯅꯣꯡꯃꯨ ꯑꯣꯏꯕꯤ ꯑꯃꯕꯨꯁꯨ ꯄꯤꯛꯅ ꯃꯃꯣꯝ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯒꯤ ꯃꯩꯆꯥꯛꯇꯤ ꯃꯨꯊꯠꯅꯕ ꯅꯥꯊ꯭ꯋꯥꯏ ꯃꯉꯥ ꯑꯗꯨ ꯂꯧꯒꯩꯗꯣ ꯑꯉꯧꯇꯣꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯥꯕꯨꯔꯦꯜ ꯈꯣꯌꯨꯝ ꯄꯥꯈꯪꯕꯧ ꯅꯀꯣꯛꯇꯅ ꯍꯖꯪ ꯌꯩꯔꯤꯕ ꯇꯨꯕꯤ ꯆꯤꯔꯦꯜ ꯅꯥꯃꯗ ꯁꯅꯥ ꯂꯨꯍꯨꯞ ꯅꯥꯔꯤꯕ ꯇꯨꯕꯤ ꯆꯤꯔꯦꯜ ꯅꯥꯃꯗ ꯂꯨꯄꯥ ꯍꯖꯪ ꯌꯩꯔꯤꯕ ꯑꯣꯏ ꯊꯪꯕ ꯄꯨꯛꯆꯦꯞꯇ ꯁꯅꯥꯅ ꯄꯨꯝꯊꯤꯜꯂꯤꯕ ꯅꯕꯨꯛꯇꯅ ꯁꯨꯡꯗꯥꯏ ꯃꯄꯟ ꯉꯥꯛꯂꯤꯕ ꯇꯣꯜꯂꯕ ꯇꯥꯏꯕꯪꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯏꯁꯥꯅ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏꯒꯦ ꯑꯩꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯒꯅꯨ ꯅꯆꯥꯒꯨꯝꯕꯅꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯦ ꯄꯨꯛꯆꯦꯜ ꯃꯛꯄ ꯆꯤꯟꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯎ ꯃꯁꯥꯒꯨꯝꯅ ꯂꯣꯡꯕ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯨꯙꯧ ꯃꯥꯅꯁꯨ ꯎꯔꯝꯃꯤ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯍꯧꯔꯒꯤ ꯃꯇꯥꯡꯁꯤꯗ ꯈꯜꯂꯝꯃꯤ ꯂꯥꯏꯑꯣꯏꯔꯕ ꯃꯥꯅ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯁꯨ ꯃꯀꯣꯟ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯍꯦ ꯇꯝꯕ ꯑꯣꯏꯕ ꯇꯥꯖꯧ ꯐꯣꯝꯂꯦꯟ ꯄꯥꯠꯇ ꯂꯥꯡꯉꯣꯟꯕ ꯄꯥꯈꯪꯕ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯛꯄꯗꯤ ꯑꯩꯍꯥꯛꯅ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯇꯥꯏꯕꯪ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯝꯅ ꯍꯜꯍꯟꯈꯤꯗꯦ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯌꯦꯡ ꯇꯥꯏꯕꯪ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅ ꯐꯥꯎꯕ ꯈꯪꯍꯧꯅꯕ ꯅꯪꯅ ꯅꯥꯎꯊꯦꯝꯕꯗ ꯌꯥꯒꯗꯕ ꯆꯤꯡꯉꯨ ꯂꯥꯏ ꯑꯗꯨ ꯑꯩꯗꯤ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯨꯙꯧ ꯃꯥꯅ ꯃꯃꯩ ꯑꯗꯨ ꯑꯀꯟꯕ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯦꯠ ꯂꯥꯎꯅ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯤ ꯉꯁꯥꯏꯋꯥꯏ ꯄꯨꯊꯔꯝꯕ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯎꯟꯁꯥ ꯃꯈꯩꯗꯤ ꯍꯨꯗꯣꯛꯂꯝꯂꯤ ꯑꯉꯧꯇꯣꯟꯒꯤ ꯃꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯐꯠꯇꯦꯗꯀꯣ ꯂꯥꯏ ꯅꯪꯁꯦ ꯁꯕꯥꯟ ꯊꯥꯔꯒ ꯈꯌꯣꯝ ꯂꯥꯛꯂꯒ ꯐꯒꯗꯕ ꯑꯁꯤꯗ ꯀꯩ ꯀꯥꯟꯅꯕꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯃꯩ ꯑꯁꯤꯅꯒ ꯐꯠ ꯀꯜꯂꯝꯂꯒ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯏꯊꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯑꯉꯧꯇꯣꯟꯗꯤ ꯑꯗꯨꯃꯛ ꯐꯖꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯄ ꯎꯟꯁꯥꯁꯤꯡ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯎꯟꯁꯥꯁꯤꯡ ꯑꯗꯨ ꯍꯨꯗꯣꯔꯛꯏ ꯍꯨꯔꯥꯟꯕꯥꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯗꯨꯗꯒꯤ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯑꯉꯧꯇꯣꯟ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯇꯝ ꯈꯔ ꯋꯥꯔꯝꯂꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯕ ꯃꯪꯒꯤ ꯃꯄꯥꯒꯤ ꯂꯃꯟ ꯑꯁꯤ ꯈꯨꯝꯗꯕ ꯌꯥꯗꯦ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯆꯥꯎꯔꯦꯟꯅꯅꯤ ꯑꯗꯨꯅ ꯆꯥꯎꯔꯦꯟꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯍꯧꯗ꯭ꯔꯕꯁꯨ ꯍꯤꯡꯍꯧꯔꯤꯕ ꯆꯥꯎꯔꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯃꯥꯏꯕ ꯃꯪꯒꯤ ꯁꯅꯔꯦꯝꯕꯤ ꯎꯔꯨꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈꯤꯕꯅꯤ ꯍꯌꯥꯏꯅꯨ ꯑꯃꯁꯨꯡ ꯋꯥꯔꯨꯕꯤ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯈꯤꯕꯅ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯗꯦ ꯂꯥꯏ ꯐꯠꯇꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯇꯤꯟꯀꯥꯝ ꯂꯩꯀꯥꯝ ꯍꯥꯏꯕ ꯑꯗꯨꯁꯨ ꯍꯜꯂꯛꯂꯝꯗ꯭ꯔꯤ ꯑꯅꯤ ꯑꯗꯨꯅ ꯍꯜꯂꯛꯇꯕꯅ ꯃꯍꯥꯛ ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯄꯣꯔꯝꯁꯤꯡ ꯑꯗꯨ ꯌꯥꯊꯣꯛꯄ ꯉꯝꯒꯗꯕꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯨꯡꯕꯨꯅꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯇꯠꯇꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯊꯝꯕꯧ ꯑꯣꯏꯔꯝꯃꯤ
ꯊꯝꯕꯧꯅ ꯑꯗꯨꯝꯅ ꯃꯇꯝ ꯀꯥꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ꯫ ꯃꯪꯒꯤꯅ "ꯀꯩꯗꯧꯔꯦ ꯇꯥꯗ?" ꯃꯥꯏꯕ ꯃꯪꯒꯤꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯝꯕꯧ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯀꯃꯥꯏꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯁꯤꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ꯫ ꯉꯁꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ, ꯑꯉꯥꯡꯁꯤꯡꯒ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯖꯕꯅꯤ꯫ ꯑꯣꯖꯥꯅ ꯏꯆꯟ ꯄꯥꯛꯄꯤꯒꯤ ꯍꯦꯛ ꯂꯥꯌꯦꯡꯕ ꯑꯗꯣ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯔꯣ꯫ ꯑꯉꯥꯡꯁꯤꯡꯅ ꯑꯣꯖꯥꯅ ꯂꯥꯌꯦꯡꯂꯤꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯤ, ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ꯫ ꯏꯐ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯁꯨ ꯎꯗꯕ ꯑꯁꯤꯗ ꯍꯥꯃꯨ ꯑꯗꯨꯅ ꯑꯣꯖꯥ, ꯍꯌꯦꯡꯉꯩꯗꯤ ꯑꯣꯖꯥ ꯑꯁꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ." ꯃꯥꯏꯕ ꯃꯪꯒꯤ ꯊꯝꯕꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯑꯗꯨ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯆꯦꯞ ꯊꯥꯔꯛꯄꯒꯨꯝꯅ ꯐꯥꯎꯏ꯫ ꯃꯥꯏꯕ ꯃꯪꯒꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯃꯪꯒꯤꯅ "ꯑꯣ, ꯀꯥꯏꯗꯦꯗ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯋꯥꯔꯧꯕ ꯂꯩꯇꯦꯗ꯫ ꯑꯩꯁꯨ ꯉꯝꯕ ꯃꯈꯩꯗꯤ ꯍꯣꯠꯅꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯏꯕꯦꯝꯃ ꯑꯗꯨꯅꯁꯨ ꯐꯤꯕꯝ ꯏꯐ ꯐꯒꯠꯂꯛꯇꯕ ꯑꯗꯨꯗ ꯑꯩꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ?" ꯃꯥꯏꯕ ꯃꯪꯒꯤ ꯃꯁꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯗꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯊꯝꯕꯧꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯣꯝ ꯑꯁꯥꯒꯤ ꯃꯅꯝ ꯑꯃ ꯈꯪꯅꯝ ꯅꯝꯃꯛꯏ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ, ꯊꯨꯛ ꯊꯨꯛ ꯂꯥꯎꯕ, ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯅꯔꯦꯝꯕꯤ "ꯑꯣꯛ ꯑꯣꯛ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯨ ꯃꯃꯥ ꯁꯪꯂꯝꯕꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ "ꯑꯣꯛ ꯑꯣꯛ" ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯄꯥꯛꯄꯤꯁꯨ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ "ꯑꯦ ꯑꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯑꯣꯅꯤꯡꯕꯒ ꯀꯔꯤꯒ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯄꯨꯡꯀꯨꯠ ꯀꯨꯁꯟꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤꯅ "ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯁꯤꯕꯣ? ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯗ ꯅꯝꯈꯤꯗ꯭ꯔꯤ꯫ ꯀꯔꯤ ꯑꯄꯨꯝꯕ ꯂꯩꯔꯕ ꯖꯥꯠꯅꯣ ꯏꯃꯨꯡ ꯑꯁꯤꯗ? ꯏꯕꯨꯡꯉꯣ, ꯊꯥꯎꯃꯩꯁꯦ ꯄꯣꯔꯛꯑꯣ, ꯀꯥꯡꯈ ꯂꯨꯈꯥꯗ ꯀꯣꯏꯊꯤ ꯊꯤꯁꯤ꯫ ꯀꯔꯤ ꯀꯔꯝꯕ ꯑꯄꯨꯝ ꯑꯁꯥ ꯅꯝꯊꯤ ꯍꯪꯒꯥꯏꯒ ꯂꯩꯕꯅꯣ? ꯏꯆꯦꯗꯤ ꯃꯅꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛ ꯑꯣꯟꯈ꯭ꯔꯤ꯫ ꯃꯣꯔꯥꯝꯕꯅ "ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯦ ꯏꯆꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗꯤ ꯑꯃꯝꯕꯁꯤꯡ ꯑꯗꯨꯗ, ꯌꯦꯅꯈꯥ ꯂꯨꯈꯥꯁꯤꯡ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯄꯨꯝ ꯑꯁꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯖꯕꯇꯅꯤ, ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯐꯥꯎꯕ ꯆꯠꯇꯨꯅ ꯅꯝꯊꯤꯈ꯭ꯔꯕ ꯃꯅꯝ ꯑꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯒꯜꯂꯤ꯫ "ꯏꯆꯦ, ꯉꯁꯤꯗꯤ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯆꯥꯔꯣꯏꯒꯦ꯫ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛ ꯑꯣꯜꯂꯦ, ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯤ." ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯃꯃꯥꯒꯤꯇ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯂꯦ꯫ ꯁꯅꯔꯦꯝꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯦ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕ, ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯁꯅꯔꯦꯝꯕꯤꯕꯨ ꯋꯥꯔꯧꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ "ꯈꯪꯂꯤꯕ ꯅꯪ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯗ ꯐꯗ ꯐꯈꯤꯁꯅꯨ, ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ꯫ ꯅꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯒꯗꯕꯅꯤ꯫ ꯈꯪꯂꯤꯕ ꯅꯪ, ꯅꯍꯥꯛꯊꯛꯇ ꯃꯔꯣꯏ ꯃꯔꯥ ꯇꯥꯔꯕꯅꯦ ꯑꯩꯁꯦ." ꯑꯁꯨꯝꯅ ꯄꯥꯛꯄꯤꯅ ꯃꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯍꯩ ꯂꯣꯏꯅꯃꯛ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯆꯪꯅꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯆꯤन ꯃꯧꯄ꯭ꯋꯥꯁꯨ ꯇꯨꯝꯅꯔꯤ꯫ ꯃꯧꯄ꯭ꯋꯥꯗꯤ ꯃꯃꯥꯕꯨ ꯁꯪꯉꯤ꯫ ꯃꯍꯥꯛ ꯃꯅꯝ ꯑꯗꯨꯒ ꯀꯔꯤꯒ ꯈꯔ ꯃꯈꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯪꯒꯣꯏꯕꯒ ꯀꯔꯤꯒ ꯇꯨꯝꯊꯕ ꯀꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯇꯞꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯊꯕ ꯌꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯎ ꯌꯥꯟꯊꯠꯄꯗꯧꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯃꯄꯥꯟꯂꯣꯝꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯁꯤꯠꯄꯗꯧꯅꯁꯨ ꯇꯧꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯣꯔꯥꯝꯕ "ꯀꯩꯅꯣꯅꯦ,
ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯂꯕꯔꯅꯤ? ꯀꯅꯥꯅꯣꯅꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯌꯥꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯤ? ꯀꯩꯅꯣꯅꯤ ꯌꯥꯜꯂꯤꯕ ꯎ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯑꯁ꯭ꯋꯥꯏꯗꯒꯤ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅꯣꯅꯤ? ꯇꯧꯍꯣꯏꯗꯤ ꯈꯪꯗꯦ ꯇꯧꯍꯣꯏ ꯈꯪꯗꯦ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯎꯌꯥꯂꯤꯁꯤꯕꯣ? ꯃꯣꯔꯥꯝꯕ ꯃꯃꯥꯕꯨ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯃꯃꯥꯗꯤ ꯏꯁꯤꯁꯤꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯁꯨ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯣꯝꯗ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜꯗꯤ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯆꯨꯝꯇ꯭ꯔꯤꯡꯅ ꯊꯣꯛꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯀꯨꯟꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫